Apokpi mamana macha thangna lellaga hatkhre loinana masa sijnaba hotnaramle tabada thuklauba amadi yamna nungaitaba thodok amada ngasi Thoubal district ki Khongjom police station gi manung channa leiba Khongjom chingtham maning laikaida hek pokchaba machanupibu mamana mangakta thangna lenduna hatkhre loinana masa su thangna thinjinduna sijnaba hotnarambadagi laikanakre hairi thodok thokfamdagi fangba pawgi matung inna ngasi ayuk pung 6 taramdaida chingtham ongbi priyadarshini chahi kuntra mapuroiba chingtham premjit mahakna hek poksaba chahi mangaga tha mari khakta ngairibi class kg tamlibi machanupibu mangakta thangna lellaga hatkibani hairi pawasina makhatana hai mapuroiba Indo Tibetan Border Police Force ITBPF ta thabak tawbadagi hauzik Afghanistan da posting lairi handak marak priyadarshini yamna kiba khangba tawgalli tumbadasu manglak nagali haiduna mon makhada thang sorry ama thamlaga tummi hairi ngarang numidang su lai bagi thabak tawki ngasi ayuk machanupi butumba hodoklamlaga mayumda chatkhibani ngaihak lairaga laubagi khonjel tarakpadagi imung manunggi miyoi sing chenjelubada angang adugi mangakta thangna lenbadagi I taraga leptuna lairamba amadi priyadarshini su mon makhada thamba thang adu pairaga lairamba adu ubada makoi sing adu kiduna changba ngamdabadagi thang adu thammu khakta haiki hairi mataina chensil laklaga angang adu lauthoklaga mangonda puthoraki khudakta angang adu hospital da puna na batawnari ngaida mama adusu mapanda thoraklaga ichasi aina tawbani ichagi thawaitadi kanbiyu hairamlaga wanthakibani hairi miyam aduna chensilaga yengbada mahaki mabuktasu thangna thinbagi asokpa adu unarakhi hospital da pukhatpagi lambida angang adu laikidabani aduga mama adudi ras medicity gi ICU da laikanari hairi laikidraba angang adugi hakjang adu Jenims ki Mirel sangda thakre hairi thaudoga sigi matangda Khongjom police station na case ama laukhatkre loinana mafam aduda forensic science ki team amasu laktuna yengsinkre hairi